ख्वाई पुनमकपो अहानबा मक्तदा MM na taramna okchari Story Explain Manipur ngasi amuk mayamgi mafamda puduna lakchari film asigi maming John Carter hariba film asi 9 March 2012 da release tawkhiba science fiction action category gi USA movie amane film asina phangkhiba rating singdi IMDb da 10 gi manungda 6.6 ke rating phangi Rotten Tomatoes da 52% Metacritic da 51% gi score tawi Google users na 78% like piba film amane aduga channel asibu like share subscribe amadi phazaraba comment kya pibiriba khwai punamakpu ikai khumnajaba galoina na thagatpa phongdokchari aduga channel asi subscribe tawbidriba khwai punamakna subscribe tawbi haba wafam thamjari fare mayam adudi film asigi wari amok lib haujarage aina haibada soikiba lankiba chit thawbe arukpa matamda mayam pum namakna ngakpi haba wafam thamjari film asigi ahan masinda Film asigi oina masariba planet asida jiba panba sing hinglamme adubo masariba planet asida leiriba jiba panba khudingmak nongmagi sibagi chang henglakpagi saktam utle masariba planet asida Jodanga kauba city amasu leiramme Jodanga da leiramliba military singna masariba planet asida leiriba mi khudingmak hatokpa pamlamme mafam asida atopa city amasu leiramme city adugi mamingna Helium kawe Helium da leiriba military singa Jodanga da leiriba military singa chahi kaya gi mamangdagi lan thengna duna adum lae asumna nongmagi numin amadasu Helium gi military singa Jodanga gi military singa lan thengna ramme asumna kana lan sokna ringai gi matang aduda Jodanga gi ningthogi manakta nupa ahum laklamme makhoi ahum gi leader adugi maming sang kauramme sang asi yamna haisingba power yamna paiba mi oiramme mahak mi khudingmaki saktam su on mangamlamme aduga mangonda khulai kaya amasu leiramme mahakna chatningba planet amada hekta chatpa sungamlamme sengna Jodanga gi ningthaw aduda yamna power leiba khulai ama piramme aduga ningthaw aduda hairamme masa sinangna pangadabane adubu masa sinangna ningthaw oduna paninglabade aikhoina haiba khudingmak nang ingadabane ningthaw adu su sengna haiba wa adu yaramme mathangi sinda aikhoi pithribi amuk ulai masida nongsu yamna kana suramme masigi sin asida film asigi hero John Carter ulle John Carter post office amada chatlamme post office yauraba matung mahaki nephew da chithi ama tharamme chithi aduda asumna iramme ai nang yam thuna unaba pame aduna nang yam thuna lao haina iramme aduga matang asida John Carter bu lotna sen aduna lakpa miyoi amasu ulamme mahaki matungda innariba misak asi kanano karino haibadu film asigi makha tarakpada khangbigani John Carter mahaki chithi adu post tawramlaga mafam asidagi chatkiramme asumna mathangi sinda John Carter na thakiba chithi adu mahaki nephew aduna paramme mahakna chithi adu paaba hek loibaga mahaki uncle John Carter bu unaba laklamme mahakna mafam asi hek yorokpaga kariguma pawa ama khanglamme madudi mahaki uncle John Carter asi khanghodana laikhiramde maram asina mahak John Carter gi asi bakchang leiba mafam aduda laklamme John Carter thamliba ka adugi thong asi manungdagi khak hangdokadaba oiramme John Carter gi mi aduna hairamme nahaki kakagi asi bakchang adu aikhoina phumjan khide maramde mahakna hinglingai matamda asumna hairamme aina hayeng siraba matamda aibu phumjan bigano aduna mi asi bahapna ba caffeine aduda haptuna makhum hangdoklaga thambiyo haina nangi kakana hairamme mathangi sinda John Carter gi mi aduna mahaki nephew aduda diary ama piduna asumna hairamme masigi diary asi nahaki kakana sijinaramba diary ne aduga masigi diary asi nahaki kakana hinglingai matamda atopa miyoi ama phugda pigano nangonda khakta piyu haina so hairamme nangna diary asi paraba matamda nangna chamamnaba leiriba hangningnibu wahang khudingmak adugi pakhum phangnagani haiduna John Carter gi miyoi aduna hairamme asumna John Carter gi nephew aduna diary adu paaba huramme diary aduda asumna iramme nangna angang waringi matamda aina likhiba wari sing adu nang thajakhiba natra adubu nang hojekti chawrakle adubu aina diary sida iriba wahi sing wari sing ase thajaw haiduna diary aduda iramme madudagi mahak diary adu paaba horaklamme diary adugi ahanba lamai aduda asumna iramme masidagi flashback ta lae ngasidagi chahi 13 gi mamangi wari ni John Carter sagon tongduna laklaga sanagi surung ama thiramme matang aduda army khara laktuna mahaku pharamme aduga mahaku prisoner oihalamme asengbadi army colonel asina John Carter bu makhoi gi team asida yauna bagidamak phari bane asumna ngai hak nei raba matungda army colonel asigi yekna basing mafam asida laklamme
ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯀꯣꯂꯣꯅꯦꯜ ꯑꯥꯔꯃꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯖꯣꯟ ꯀꯥꯔꯇꯔꯒ ꯀꯣꯂꯣꯅꯦꯜ ꯑꯗꯨꯒ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯖꯣꯟ ꯀꯥꯔꯇꯔꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕ ꯁꯅꯥꯒꯤ ꯁꯨꯔꯨꯡ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯖꯣꯟ ꯀꯥꯔꯇꯔ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯁꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯅꯤ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯩ ꯊꯥꯟꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯁꯅꯥꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯕꯥꯅꯤ ꯐꯨꯅꯕ ꯍꯧꯔꯝꯃꯦ꯫ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯌꯥꯝꯅ ꯄꯥꯋꯔ ꯄꯥꯏꯕ ꯁꯥꯡꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯛꯇ ꯁꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯉꯥꯜꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯞꯅ ꯕꯥꯔꯁꯨꯝ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯁꯤꯗꯧꯔꯕꯅꯤꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯕ꯭ꯂꯨ ꯂꯥꯏꯠ ꯉꯥꯟꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯕꯥꯔꯁꯨꯝ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯗꯦꯖꯥꯔꯠꯀꯨꯝꯕ ꯃꯐꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯖꯣꯟ ꯀꯥꯔꯇꯔ ꯃꯍꯥꯛ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯣꯟ ꯀꯥꯔꯇꯔ ꯍꯧꯒꯠꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯡꯅ ꯆꯣꯡꯈꯠꯂꯝꯃꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯄ꯭ꯂꯥꯅꯦꯠ ꯃꯥꯔꯁꯇꯅꯤ꯫ ꯄ꯭ꯂꯥꯅꯦꯠ ꯃꯥꯔꯁꯇ ꯒ꯭ꯔꯦꯚꯤꯇꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯔꯝꯅ ꯁꯨꯃꯥꯏꯅ ꯃꯍꯥꯛ ꯋꯥꯡꯅ ꯆꯣꯡꯈꯠꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯗꯤ ꯅꯠꯇꯕ ꯑꯦꯂꯤꯌꯟꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯦ꯫ ꯖꯣꯟ ꯀꯥꯔꯇꯔꯁꯨ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯨ ꯑꯁꯪꯕ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯗꯤ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯇꯥꯔꯀꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯗꯒꯤ ꯖꯣꯟ ꯀꯥꯔꯇꯔ ꯑꯃꯨꯛꯀ ꯄꯥꯏꯈꯠꯈꯤꯔꯝꯃꯦ꯫ ꯃꯗꯨꯗ ꯇꯥꯔꯀꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯦ꯫ ꯖꯣꯟ ꯀꯥꯔꯇꯔꯅ ꯇꯥꯔꯀꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ, ꯑꯩ ꯚꯥꯔꯖꯤꯅꯤꯌꯥꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯖꯣꯟ ꯀꯥꯔꯇꯔ ꯀꯧꯏ꯫ ꯑꯗꯨꯕꯨ ꯇꯥꯔꯀꯁꯁꯤꯡ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯒꯤ ꯃꯔꯣꯜ ꯑꯗꯨ ꯈꯪꯗꯕ ꯃꯔꯝꯅ ꯖꯣꯟ ꯀꯥꯔꯇꯔꯅ ꯚꯥꯔꯖꯤꯅꯤꯌꯥ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯚꯥꯔꯖꯤꯅꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯦ꯫ ꯇꯥꯔꯀꯁꯁꯤꯡꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯖꯣꯟ ꯀꯥꯔꯇꯔꯅ ꯉꯁꯥꯏ ꯋꯥꯡꯅ ꯄꯥꯏꯈꯠꯄ ꯉꯝꯕ ꯑꯗꯨꯗ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯖꯣꯟ ꯀꯥꯔꯇꯔꯅ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯇꯥꯔꯀꯁꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯄꯥꯏꯖꯤꯟꯈꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯁꯨꯃꯣꯝꯗꯅ ꯉꯁꯥꯏꯒꯤ ꯖꯣꯗꯥꯡꯒꯥꯒꯤ ꯀꯥꯡꯕꯨꯒ ꯍꯤꯂꯦꯝꯒꯤ ꯀꯥꯡꯕꯨꯒ ꯂꯥꯟ ꯇꯧꯔꯝꯃꯦ꯫ ꯍꯤꯂꯦꯝꯒꯤ ꯅꯤꯡꯊꯧꯅ ꯈꯪꯂꯝꯃꯦ ꯖꯣꯗꯥꯡꯒꯥꯕꯨ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯅꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝꯗꯤ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯦꯚꯤꯜ ꯂꯥꯏꯠ ꯀꯧꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁꯥꯡꯅ ꯄꯤꯔꯝꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯍꯤꯂꯦꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯂꯝꯃꯦ꯫ ꯃꯗꯨꯅꯅꯤ ꯖꯣꯗꯥꯡꯒꯥꯕꯨ ꯃꯈꯣꯏꯅ ꯅꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯅ ꯍꯤꯂꯦꯝꯒꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯅꯕ ꯄꯤꯌꯨ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯕꯗꯤ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯂꯦꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯗꯤ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯤꯂꯦꯝꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯂꯣꯠꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯁꯨꯃꯣꯝꯗꯅ ꯉꯁꯥꯏꯒꯤ ꯇꯥꯔꯀꯁ ꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯅ ꯃꯈꯣꯏꯅ ꯁꯨꯃꯣꯝꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯇꯥꯔꯀꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯂꯦꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒ ꯖꯣꯗꯥꯡꯒꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒ ꯍꯥꯠꯇꯣꯛꯅꯍꯜꯂꯒ ꯂꯥꯁꯇ ꯃꯈꯣꯏꯅ ꯃꯥꯔꯁ ꯑꯁꯤ ꯄꯥꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯍꯤꯂꯦꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯌꯣꯠ ꯃꯆꯩ ꯑꯃꯗ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯖꯣꯟ ꯀꯥꯔꯇꯔꯅ ꯃꯈꯥꯗꯒꯤ ꯇꯣꯔꯕꯤꯜ ꯑꯃ ꯊꯥꯟꯗꯨꯅ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯟ ꯀꯥꯔꯇꯔꯅ ꯋꯥꯡꯅ ꯄꯥꯏꯔꯛꯇꯨꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯖꯣꯗꯥꯡꯒꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯦꯚꯤꯂꯥꯏꯠ ꯃꯈꯨꯠ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯦꯡꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯀꯅꯨ, ꯃꯍꯥꯛ ꯑꯩꯅ ꯍꯤꯡꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯗꯥꯡꯒꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯖꯣꯗꯥꯡꯒꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯕꯨ ꯐꯥꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯥꯗ ꯂꯩꯍꯧꯕ ꯇꯥꯔꯀꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯗꯥꯡꯒꯥꯒꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯥꯔꯀꯁꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯂꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯇꯥꯔꯀꯁꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯖꯣꯟ ꯀꯥꯔꯇꯔꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯟ ꯀꯥꯔꯇꯔꯅ ꯌꯥꯔꯝꯗꯦ꯫ ꯇꯥꯔꯀꯁꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ,
Nangna aikoigidamakta lanthengna yauraroi haiba taragadi nangi masigi nupi asi aikoina hatokani. John Carter na ningthaw adugi macha nupi adu kaningba maramna ngasai tarkasna haiba wasing adu yaramme. Mathangi sinda ningthaw adugi macha nupi aduna John Carter da hairamme. Nangna wangna chongba ngamlibasi karigino. John Carter na khumlamme. Ai masigi maramda karimata khangde. Ai disupna tagi sanagi surung adu thiba lakpane. Nupi aduna John Carter da hairamme. Nangna hojik lairibasi prithvi da nate. Nangna hojik lairibasi Mars planet ta lairibane haiduna hairamme. Nupi aduna haiba wahaising adu taba matamda John Carter yamna ngaklamme. Aduga nupi aduna su John Carter prithvi dagi lakpane haibasi thajaramde. Nupi aduna asuk yam lapkhraba prithvi adudagi nangna Mars sida kamdawna lakni banu haiduna hanglamme. John Carter na mana mafam asida lakpada sizinnakiba device adu nupi aduda utlamme. Hariba device sing asagi Tarkus ki leader aduna pairamme. Aduga John Carter na hairamme. Hariba device sigi matiangnane aina suklap kraba prithvi dagi Mars planet tana lakpa ngamliba ase. Madudagi John Carter ga ngasagi nupi aduga Tarkus ki nupi amaga holy water liver hariba mafam asida laklamme. Mafam asida ahoba phaklang amasu leiramme. Hariba holy water liver hariba mafam asidagi John Carter Mars dagi arta chatpa ngambagi upay ama leiramme. John Carter na mahake langminariba nupi adugi maramda su khanglamme. Mahak Jodanga gi ningthaw aduga luhongba pamdabadagi mafam asida chelakhibane haiba adu khanglamme. Madudagi makhoina ngasai tagi thirakliba mafam adu yauramme. Hariba mafam asida John Carter na ngasai pairakhiba device adu laibak asida thamba matamda blue machugi light mathang nganba horaklamme. Makhoina planet amadagi planet amada chatnabagi damakta hariba device asida wahi khara haigadabane. Makhoina haigadoriba wahi sing adu paringai gi tanja aduda ngasai gi sang adu mahaki miyosing puduna laklaga John Carter amadi ningthogi machanupi adu pura ucho haiduna hairamme. Madudagi ningthogi machanupi adu su pharamme aduga helium da pukhinaba hairamme. Aduga John Carter bu su pharamme. Matang asida makhoiga ngasai lakminakiba Tarkus ki nupi adu mahak tumina lotlaga laihuba maramna makhoina phaba ngamlamde. Mathangi sinda John Carter na lairiba konung aduda ngasagi ningthaw adugi machanupi adu laklamme. Matang aduda John Carter yamna ngaklamme maramdi Jodanga gi ningthaw aduga helium gi ningthaw adugi machanupi aduna Jodanga gi ningthawga nuhongba adu yare haiba paw tabadagi John Carter na nupi aduda hanglamme. Nangna luhongba asi karigidamakta yaribano. Nupi aduna khumlaklamme. Nangdi aikoigidamakta lan soknabasu pamde. Nangna pamliba haibabu Mars dagi atta hanba khaktane. Aina Jodanga gi ningthawda luhongbana aigi miyoi amasung aigi helium gi city da afaba oigani haiduna aina luhongba asi yaribane. Nupi aduna John Carter na atta chatpada sizinnagadaba device adu John Carter da paihalamme. Haidiba device asida kari wahi hairaga atta chatpa ngamgani haiba adu nupi asina khanglamme. Nupi asina hairamme. Aina haiba wahi adu nangsu hairao. Madudagi John Carter na so haiba horamme. Wahi mathang haiba horakpa matamda aroibada haigadaba wahi adu John Carter na hairamde. Maramdi mahak arta chatpa pamlamde karigino haiba matamda hariba nupi asi mahakna nungsikhiramme. Tanja aduda makhoina lairiba mafam adugi thong adu hangdoktuna Jodanga gi ningthaw adu changraklamme. Adubu mafam aduda John Carter lairamkhidre. Mahak wangna chongkhatuna makhoina lairiba mafam adugi mathakta chongkhatkiramme. Mi loina chatnakraba matung John Carter makhada laklamme. Matang aduda nupi ama thengnaramme. Hariba nupi asi atai kanasu nate ngasai pawar yamna paiba sang adune. Mahakna nupi amagi saktam lauraga mafam asida laklibane. Madudagi sengna mahaki nebelite aduna John Carter da kapsilamme. Maram asina John Carter gi hakchangda blue machugi karigumba khara changlamme. Madudagi sangna John Carter bu control tawramme. Haibadi mahakna tawningba mawongda John Carter bu tawhallamme. John Carter mahak mafam asidagi sienba ngamlamde. Mahak karigumba amafau tawba ngamdana sangi control da leiramme. Sengna hairamme. Nang mafam asida lakpadagi nangi power yamna kakhatkre. Aidi exist phaba tawde hariba thabak asi mayamdagi losinnabagi damakta aiga nanga kanna hotnaba mathau tai haidana hairamme. Mathangi sinda sengna ahal oiraba nupi amagi saktam lauduna John Carter bu ngasai Jodanga gi ningthaw aduga maharani aduga luhongbagi mafam aduda puraklamme. Sengna hairamme. Hariba nupi asi yamna singba nupi ne mahakna nebelat ki reality su mahakna khangkhre. Ngasi tha ani lonjinana leiba matamda nebelat ki reality khangba miyoi khudingmak loina hatokani sigani haiduna sengna hairamme. Maramde tha ani lonjanana leiba matamda makhoigi luhong khongdongbagi thabak asi tawgadaba numitne. John Carter na sengda hairamme. Nangna pamlibasi karino nangi goal nangi panthungphamsi karino. Nangna nupi asi changhilaga halubasu ngammi aduga karigidamakta hatribano haiduna hanglamme.
matam aduda siengna khumlaklamme mi ama monoclonate tawba mi ama sanaba haibasi karigumba planet ama fau laitringai matamdagi adum sanaraklaba masana ni haina khumlaklamme sangna makhata na hairamme tawriba thabak asi adumak tawkhigani planet art ka di phabu tawkhigani haiduna hairamme masina tapadi planet Mars thugairaba matungda aikhoigi Prithvi art amuk thugaigani haibagi wahai hairamme masi aikhoigi mission ni haiduna su hairamme sangna makhata raduna hairamme Nebulite haiba power si Canada pi haiba matamda apangba paisa paiba Jodanga gi ningthawgumba miyoi da pi haiduna hairamme aikhoina tawgadaba asi mi ama monoclonate tawraga masagi planet thugai hanba haibasi aikhoigi mission ne sigi damakta aikhoibu sarakhibani haiduna hairamme madudagi siengna John Carter bu mafam amada puramme matang aduda John Carter na hana lairamba Tarkus ki yamna yangbu hui adu mafam asida laklamme aduga John Carter gi makhuta siriba mahapu control tawriba posak adu chikhairamme maram asina John Carter sangi control dagi thoraklamme madudagi John Carter na mafam asida lairamba plane gumba ama tuangduna pairaga mafam asidagi chatkiramme matang asida ngasai lotuna lehoba Tarkus ki nupi adu mafam asida laklamme aduga John Carter gi matungda inarakliba plane aduda nongmai kaptuna thugairamme matang asida John Carter gi plane adu sukajuna makhada taraklamme John Carter na Tarkus sing aduda hairamme ai ningthau macha adu kannabagi damakta yamlaba army mi mayam ma pami haduna hairamme madudagi John Carter na ngasagi Tarkus ki mafam aduda lakpa matamdadi John Carter bu Tarkus sing aduna phaduna thamlamme aduga ngasagi Tarkus ki leader oiramba nupa adusu mafam asida phaduna thamlamme maramdi Tarkus singi group ti yabu nupa amana hariba ningthau asida khadrak tawsinaraga mahakna ningthau gi pham asi munkhibane hariba anaba ningthau asi John Carter bu sugya yaningdaba mi amane adubu ngasagi Tarkus ki leader oiramba nupa aduna di John Carter bu asukki matik thajaramme asumna nongalaba matung John Carter ga Tarkus singi leader oiramba nupa aduga mafam amada thamlamme aduga mafam asida yamna chawraba sa amasu thadoktuna makhoi bu hatna bagi damak tawhallamme asumna sa aduna makhoi ani da landaraklamme adubu John Carter na yamna laina sa adubu hatlamme aduga Tarkus singi anawba ningthau aduna su John Carter bu hatna bagi damak paithraklamme adubu John Carter na hariba ningthau adusu hatoklamme John Carter na anawba ningthau adu hatokhibana maram oiraga hanagi ningthau aduna amukka hanna ningthau oiramme John Carter ngasagi ningthaugi machanupi adu yamna thuna kanba pamlamme maramdi ngasagi tha ani lonsinaba matam adu yaudringagi mamangda mahak yamna thuna chattuna kanba pamlamme John Carter na tha ani lonjinadringagi mamangda chalhodaba taragade ngasagi sang aduna ningthaugi machanupi adu hatokhragani hairamme madudagi John Carter yamlaba Tarkus sing aduga loinana Jodanga tamna laknamme asumna lakpana ngasagi ningthau adugi machanupi adu luhongdringagi mamangda yauраklamme aduga John Carter na hairamme makoina tawriba khudingmak aranba chinthiba tawsinaba ngaktane Jodanga gi ningthauna princess adu luhonglaba matungda nakhoigi helium da landanabagi damakta khannakhrabane haiduna hairamme madudagi Jodanga gi ningthau aduna thang puthoktuna lan tawnabagi damak horamme asumna helium gi army singa Jodanga gi army singa landanaba horakhi matang asida ngasai John Carter ga lakminakhiba Tarkus ki team aduna helium gi team da yawsinduna makhoi amata oina Jodanga gi mayokta lan thengnaramme asumna Jodanga gi lan mising adu mathang hatpa horaklamme aduga John Carter na Jodanga gi ningthau adusu hatoklamme aduga mahakna haliba ningthau adudagi ngasagi Nebulite blue machu adu khara thoraktuna John Carter gi hakjang dasu sandokpa horaklamme matang asida siengna princess ki saktam lauduna laklamme aduga asengba princess adugi mangakta thang thamlamme adubu princess aduna siengi mangakta siriba mahaki Nebulite ki device adu thadatuna mafam amada langkhiramme adubu sieng yam haisingba mi oibana mioi khudingmaki saklol lauduna John Carter ki saklol amuk lau Tarkus ki saklol amuk lau tawduna hariba device adu amukka hanna mahakna lauramme madudagi John Carter amasung Tarkus ki ningthau aduna siengbu hatnabagi damak chongsilaklamme adubu sieng mafam asidagi mangkhiramme asumna Jodanga ga lanthengnaba adu Tarkus amasung helium na ngambana maram oiraga John Carter ga ngasagi ningthau adugi machanupi aduga luhonglamme numit asigi numidangda ngasai mangkhiba sieng adu mi atopa amagi saktam lauduna mafam asida laklamme aduga John Carter gi thabakta khut adu thamduna planet art chitpada haigedaba wahaising adu hairamme asumna John Carter Prithvida amuk laklamme John Carter na mit pangthorpa matamda ngasai gi sanagi surung aduda leiramme mahak planet Mars ta chatpa pamlamme maramde mahaki nupi adu planet Mars ta lehoba maramna adubu mahak karamna chatkane ngasagi siengna paiba device adu mahaki manakta leitabana maram oiraga mahak Mars ta chatninglabasu chatpa ngamlamde masidagi chahi 10 gi matungda amuk ulai John Carter hariba device adu thiduna adum leiramme adubu kona thangdadi mahaki device adu phanglamme
हाइरिबा तौरिबा खुदिंगमक असि ngasai जॉन कार्टर की निफ्यू अदुना महाकी डायरी अदु पारकलिबने अदुगा जॉन कार्टर ना मसिसो हाइरम्मे इचानुपा नंगसु खंगलमलगनी अइना करिगिदमकता अइगे हक्चांग अदु फुमजनगनु हाइरिबा अदु करिगुम्बा अइगे हक्चांग अदु मफम असिदा फुमजनखरगदि अइ मासता सिरगनी हाइदुना अइगे हक्चांग अदु फुमजलहंद्रिबने मरम अदुना अइगे हक्चांग की रेस्पोंसिबिलिटी यंगसिन खोचिनबा नंगना तौगदबने मदुदगी जॉन कार्टर की निफ्यू अदुना जॉन कार्टर की असिबा हक्चांग थमलिबा का अदुदा लाक्लम्मे महाकना थोंग असे हांगदोकनबगिदमक थोंग असिदा थारमलिबा वाचिंग अदुदा महाकी ममिंग नमलम्मे अदुबु थोंग अदुदि हांगदोकपा यारमदे मरम असिना जॉन कार्टर ngasai थारखिबा चिठी अदुदा महाकी ममिंग निकनेम नेट हाइना इबदु उरम्मे मरम असिना थोंग अदुदा थारिबा वाचिंग अदुदा महाकी ममिंग निकनेम NED हाइबा अदु नंबा मतमदा थोंग अदु हांगदोरकलम्मे अदुबु का अदुदा जॉन कार्टर की हक्चांग लेरमदे जॉन कार्टर की हक्चांग लेरमदबा अदुदा महाकी निफ्यू अदु असुकी मतिक ngaklamme matang aduda mahaki niफ्यू अदुगी मतुंगदा नुपा अमना महाकु हातके तौरम्मे अदुबु जॉन कार्टर ना हारिबा नुपा असि मनिंगदगी नोंमैना कापतुना हातलम्मे हारिबा नुपा असि अतै कनासु नत्ते ngasaiतगी महाकी मतुंग इन्नरकलिबा सांग अदुनी अदुबु जॉन कार्टर अखोइना सिख्रे हाइना खलुइ अदुबु जॉन कार्टर हिंगदुना लैरम्मे मसिदा जॉन कार्टर असि कमदौना हिंगलमलिबनु हाइबा असि मयामना कन्फ्यूजन मयाम अमा लैरमगने मदु ग्यान तानबगिदमक हाइजरक्के जॉन कार्टर असेंगबदि सिबा नत्ते अदुगा महाकना ngasai हाइखिबा महाकी डिवाइस अदु फंगले हाइना हाइखिबा अदु असेंगबदा फंगबा नत्ते महाकना डिवाइस अदु फंगले हाइबा खंखिबा तारगदि महाकी मतुंगदा इन्नरकलिबा सांग अदुना महाकबु हातनबगिदमक्ता लाकने हाइबा असि खंगलम्मे असुमना सांगना महाकबु हातपा लाकपा मतमदा सांगबु महाकना हातोकलगा सांगगी डिवाइस अदु महाकना लौनबगिदमक्ता मसिगी प्लान असि सिनखिबने जॉन कार्टरना महाकी निफ्यू अदुदा असुमना हाइरम्मे लारिक इयु नुंगसियु अदुगा नहाकी गोल अमा थम्मु हाइदुना हाइरम्मे असि हाइरमलगा जॉन कार्टर महाकी कादा चंगलम्मे अदुगा महाकना मास्टर चटपदा हाइगदबा वाहैसिंग अदु हाइरम्मे असुमना जॉन कार्टरना मास्टर चटपगी सक्तम असे उल्लगा फिल्म असी मतांग असिदा लोइसिनखिरम्मे ngasi aigi explanation asi kamdau bibagi haibadu comment box da thambiramo aina film asi gi wari liba matamda soikhiba lan khiba chi thauba yaukhragasu mayam pum namakna ngak piu haiba wafam thamjari matawasumna international movie kya gi manipur de explanation yangbi na bagi damakta aigi story explain manipur hariba channel asi subscribe tawbiramo aduga ngasi gi explanation asi facebook whatsapp group na singba singda su share tawbiduna channel asi bu pokning thawat piu फरे मैम ngasi video si matang asida loisinjarake mathangi explanation amuk ngai biramo